houjik akhona leiriba mafam asi RIMS hospital ge plastic surgery ward ni Houkhiba tang 18 ge numijungba pung ama tarakpa matamda nachou kha mayai leikai dagi akoi khang khangudana thohaninglaba thodok amada akoi gi electric transformer chingakpadagi masa gi makhut soinai khraba adugumba imung manunga unajabagi tanja du lojage hariba mafam asida sarkargi maikeidagi thodok asiga mari leinana ngasi phawba karigum mijing amra changaktana ngasi baw leiri hiramasi matangda imung manungi wakhanlonda kai phawbige thodok asi kamaina thokibano ngasi phawbada leingaki maikeidagi karamba mijing yengakhibo leigrage haibano amtang khona khangminas ado thodok asi kamain thokibano aduga sarkargi maikeidagi hujik phawba karima mijing am chang tawje kai phawbige kai haibini sarkargi mafam matang haiba han badako akhoi leikai gi club ki angang amana I walagadi EP ke na lai ala koina doctor sing hang mada I gi darkar leitre na moina haibire ado mana lupa chonga mateng tawrame adagi ani subada khoi gi electric ki mina ko lising ahum mamaga pire aduga khoi gi khara leiraga amuk koina angang operation ka loira kanda cover la hapkraba matungda electricity gi mila amaga lising yang khai maga piramme aduga sinder like kina habra kaino angang ama moi nupi khara laame aduna lising ani maga mateng tawrame ha lising tara sing tamgina habra kaino amaga na lising tara amaga aikoi gidi mana lambi oiraga hingak pane punsi se mana sumai tawse ai khangbam khangde tumba su sangde saba su sangde su koina lerak pase hoi angang jigi kallagadi panganinge adubu aigi thamoi sidadi magi sumai tawse ai punsi su pase yengunga moi ai kan mai si yengani khanba ai sibu sininge angang sigi khallaga pangbio panghaninge mana lambi oraga hingakpa punsine ba adu mana sumai tawbasi matungi khanbadane ba aina tumba saba sangtrise houjik phagbi oina tungan ba department singna mateng pangbira ibase yamna thagarpa phungtokse sarkargi maikeidagi ko magi tungi punsida leisudabu oro magi tungi punsida ko hena mateng panghani